Chahi khara tha khara numit kharanagi matung matamgi khongchati kananasu thingba ngamde. Sanarembi private bank amada accountant oina thabak puri adubu wabagi changdi nongma nongmagi hengalai. Private haibasitanabu ningba tungande haibaduni. Sanarembi mapakula laikhidre mama lainambisu mapuraba laikhidabadagi maichakna nongma nongmagi hakchang sonjamba helai. Haujikti Sanarembi hanaga manadre magi thabak amuk chatnaba hotnaba atay atay imungi mamagi manawgi hotnaba thabak sonabada mahak ngihakta fawbo sangdre. Haujikti mapasu lapna chatkre kanasu laite makhoigi mari mata sagai nataina makhoibu ware sole haiduna inbidre. Sagai gi maitat asiba haibadu oikre. Wakhaldi kayani tamlambana amani makhoi adukaknasu wagani haiba thajadabani mamasu nongma nongmagi some henjilai. Lainambi famungdagi machabu tapna atapa khonjalda kaurai. Bema Janbi Sanarembi sutarduna Kehagima Lainambi tapna hanglai. Mahaksu khanglibani pumnamak machana magidamak manawgidamak waba uraga pendaba kayana masadu chaklibani. Ngasai nani memchala iduna kari haribano imana khara sonbasida tawbani natrabati ichagi mateng panggadabani. Imana sumna kyam kuina naduna laigani. Sanarembi mamagi wahida mamitagi mapi fawba tarakano haiba yakidre. Mamana waba kaya ubada thamoida hena maichak henbana mahak tawfam khangdraduna tapna hairi. Keshu haidi ima inegi hotel da ekhina nause matam khre ahonse. Ibema adugumba thabakto icha tomida tawhongumsida imana khra kalaga imana orasu yauge nakhoi adugumadu tawnu. Nangbu office chatkadaba oiramgani loichanjawro nanawdu sida lao haramu nang chak isin loisiluro. Oima aisu aina ngambiba makai hotnaduna aikhoi mungse amuk naunana nungaiba haibadu ohengani. Lainambisu machagi wahi taraga khradi penthokduna hingli. Mahagini haibada machak ani sanatana kanasu laitre haiba yai. Mapuraba lairingidadi magi awatpa laite. Adum oinamak haujiksu machagi asada solaba sushona nungaina leibagi maithong utli. Kelvindi masagi hotna jaman amadi mama mapa korpatigi machanina mahakti civil service ke exam thaduna mahak haujikti miyamna sakhangnaraba police officer ama haibadu oire. Nongma imagai thelda sakhangdabasingna ambush tawrapada police personnel anisa e amana pot leiba lakpa karishu mara leisatraba mioi ama sire habaki pau adu tabaga Kelvingi court changsinduna investigation tawraba matungda kanana karigidamak tawramlino haiba khangnabagi khudam chadam amata phangkhide. Nupi amana pakhatpa amadi akibaga loinana haraklammi. Thabagumba lori noina haiba khudimak aina amata sithadana tawre kadai aigi mamat aduga amana aina ngasi tawribase ai isagida khalaba matungda tawkhiba natte. Tum onthokduna famliba miyai chenphatriba nupa amasu nupi aduna haraklibada khumlai. Fini nangi shok shoidina pigani karige adukta hatari miyobai khose khuba khunamni ngashina kanana karibu tawba ayengna kari tawba haiba ngamba nate. Aduga nangna ngasi mai pakna tawriba thabakside ibungni chanbudi thagale. Miyoi kia aigi nakta leiriba amatana tawba ngamdaba ichawna tawbagi ayamna chokthokjai.
I really proud of you. ꯑꯊꯤꯋꯥꯏ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯁꯦꯜ ꯑꯗꯨ ꯈꯛꯇꯒꯤꯅꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯈꯨꯗꯛꯇ ꯄꯥꯡꯊꯣꯛꯂꯣꯏ ꯈꯪꯉꯤ ꯏꯆꯜꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯏꯕꯨꯡꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯃꯗꯤ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯒꯤ ꯃꯃꯜꯕꯨ ꯄꯩꯁꯥ ꯈꯔꯒ ꯃꯝꯇꯤꯛꯅꯕ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯍꯥꯟꯕꯗ 3 ꯂꯥꯈꯁꯦ ꯍꯥꯟꯅ ꯄꯥꯏꯔꯣ ꯃꯇꯨꯡꯗꯁꯨ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯃꯍꯥꯛ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯦꯜ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯁꯨ ꯎꯗꯕ ꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯍꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯂꯝꯗꯕꯤ ꯊꯣꯛꯂꯛꯏ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯣꯐꯤꯁꯀꯤ ꯃꯔꯨꯑꯣꯏꯕ ꯐꯥꯏꯜ ꯈꯔ ꯆꯦꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯦꯀꯥꯎꯟꯇꯦꯟꯇꯗꯒꯤ ꯐꯥꯏꯜ ꯑꯃ ꯃꯁꯥꯅ ꯂꯧꯒꯦ ꯂꯥꯛꯄꯅꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯔꯨꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯖꯤꯠ ꯉꯛꯅ ꯍꯥꯏꯐꯦꯠ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯦꯁꯣꯔꯕꯨ ꯀꯧꯔꯛꯏ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯑꯖꯤꯠꯅ ꯀꯦꯁꯣꯔꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯦꯅꯔꯦꯝꯕꯤ ꯂꯥꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯍꯥꯛ ꯂꯥꯛꯂꯒ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯐꯔꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯣ ꯐꯔꯦ ꯁꯥꯔ ꯍꯥꯏꯖꯒꯦ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯦꯁꯣꯔ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯂꯨꯔꯦ ꯑꯖꯤꯠꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯝꯂꯝꯃꯤ ꯇꯥꯀꯦꯁꯣꯔ ꯑꯣꯐꯤꯁꯁꯤꯗ ꯂꯩꯔꯒ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯐꯥꯏꯜ ꯑꯃ ꯑꯅꯤ ꯂꯪꯊꯣꯛ ꯂꯪꯁꯤꯟ ꯇꯧꯔꯒ ꯀꯔꯞꯁꯟ ꯇꯧꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯐꯅꯤ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯍꯣꯏ ꯅꯈꯣꯏꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯣꯏꯕꯒꯤ ꯍꯥꯏꯖꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯛꯇ ꯈꯜꯂꯒ ꯇꯧꯕ ꯊꯕꯛ ꯑꯣꯏꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯅꯁꯤ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯦꯁꯣꯔꯗꯨ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯌꯦꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯊꯣꯛꯇꯅ ꯇꯣꯛꯄ ꯅꯠꯇꯦ ꯁꯅꯔꯦꯝꯕꯤꯁꯨ ꯄꯨꯡ 10 ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ ꯀꯦꯁꯣꯔ ꯎꯕꯗ ꯏꯆꯝ ꯆꯝꯅ ꯇꯥꯀꯦꯁꯣꯔ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯁꯨꯈ꯭ꯔꯕꯣ ꯍꯣꯏꯅꯦ ꯁꯨꯈ꯭ꯔꯦꯅꯦ ꯏꯆꯟ ꯈꯛꯇꯕꯨ ꯉꯥꯏꯔꯦꯗ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯏꯆꯟꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯕꯨꯡ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯒꯦ ꯍꯥꯏꯕꯕꯨ ꯇꯥꯀꯦꯁꯣꯔ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯁꯤꯜꯂꯒꯦ ꯏꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯁꯦ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ ꯏꯕꯦꯝꯃ ꯂꯥꯛꯑꯗꯤ ꯍꯣꯏ ꯆꯪꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯦꯜꯚꯤꯟ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯏꯟꯊꯣꯛꯂꯝꯕ ꯃꯥꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯦꯠꯈꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯅ ꯌꯦꯠꯄ ꯅꯠꯇꯦ ꯑꯩꯗꯤ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅꯤ ꯃꯥꯅ ꯂꯥꯞꯊꯣꯛꯄꯅꯤ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯂꯩꯇꯦ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯊꯋꯥꯏꯒꯤ ꯆꯥꯅꯕꯤ ꯂꯝꯍꯦꯟꯕꯤꯅꯤ ꯃꯥꯕꯨ ꯑꯩꯅ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯗꯤ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯏꯟꯊꯣꯛꯀꯗꯧꯔꯤꯕ ꯒꯥꯌꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯅꯍꯥꯛ ꯁꯛꯁꯨ ꯋꯥꯠꯄ ꯅꯠꯇꯦ ꯑꯃꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕꯅꯤ ꯅꯍꯥꯛꯁꯨ ꯁꯣꯏꯗꯅ ꯐꯖꯕꯒꯤ ꯃꯄꯨ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ ꯏꯃꯥꯈꯣꯏꯅ ꯆꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯌꯨ ꯀꯦꯜꯚꯤꯟ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯋꯥꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯍꯥꯛꯁꯨ ꯏꯃꯥꯈꯣꯏꯅ ꯄꯥꯝꯂꯤꯕ ꯐꯖꯕꯒꯤ ꯃꯄꯨ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ
Nachalinju Sujalabani. Nangbu Wakalta. Imana Nangi Apambada Yet Padinati. Atubu Miribu Kutima. Aigi Havasina Nangidama Kanasule Trabamatamda. Soidana Kalakani. Asi Haramduna Gaintrisu Machagi Manantagi Tuna Thokre. Kelvindi Magi Mapung Fadraba Wakal Kiana Mangda Tamduna Taibangi Nungaiba Gauduna Lady. Office timing da Magi Matho Masana Kangatawi. Masagi duty da Mina Wangang Hande. Fajanam Adumaktawi. Atuna Mahakpu Mina Matik Jaba Police Officer ni Haina Longnay. Masagi personal life ki Matang da di Mahak Angawba Magapangkak ni. Taibang Pangi Chanabini, Taibang da Mirba Mawin Puklurabati, Siba Haibasi, Kakpangam Draba, Isol Maki Wayel ni. Imani Ichani Haiduna, Kamlubangam Banati, Mapu Mahak na Puklurabati, Siba Haibasi, Yektuna Lerabani, Kakpaya Draba, Kana Amatanasu, Tingbangam Laruidaba. Hospital Dani. Sanarimbi Miranda, Mamagi Manakta, Nungshuk Nunjangaduna, Leptuna Mamabu Injiri. Somdana Malangbana, ticket counter da, Ngaituna Leptuna Lady. Kaishu Hena, Luba Anabana Tekanduna, Laitukna Lerubani. Anabagi Pibamna Lushilatuna, Makoibu Hena, Tawaiwabani. Hospital Gibet Matakta, Taduna Leriba, Sanarimbi Mamali Nambibu. Dr. Singh Sangduna Yenglaba Matung, Dr. Na Patient Shige, Mir Amakakta, Agirum Dalakpio Malang Bana Hoi Haiduna, Mano Enisat Kre, Sanarimbi, Yingduna Lehui, Karishukumde, Karishungangde Sanarimbi ki Adakum Labamatauda, Mirandana Che, Ekoi Mase, Ekoi Marakta Kyam Kuinabu, Leibangungani. Aidi mama yaudrodi hingbadale. Aidi mamagi manakta chakani. Kainu nang nahaidibo. Aishu nangi nachini. Mamagi amadi nangi dama nachini honagadabani. Baba letraba matungda aikhogi imungda awaba kya yomlibase. Aina shodina kokhangani. Ashumna wari sanaringai Kelvin na hobe chancha chatuna lakpuda ui. Nupi amasu magi matungda inari. Nupi edu maudi mandi leishabi mali. Sanarimbi Kelvin na ukini khanduna mani ilak ibas kap aduna kitang chakatuna makoktu kupshili. Kelvin mi lady haba ude magi thokpa lady. Uniform dalakpani magi skot kaya shuyari bani. Nupi edusu Kelvin ki tungda matu maman ipon na Kelvin ki marumda lotuna lady. Ngehak lairaba matungda Sanarimbi hoina lairiba ward aduda ahal orabi nupi ama oti dagi inthoraktuna sip tawba mali. Betchu lainambi hoiga hek thangnare. Karibu thoklagaba matam kobi mahakna thengnenaba haiduna shimbara. Awaba mikup yamale haiduna nungaina leinaba shilibra. Mapu mahaki nungdamsi karigi pukning tanik pano. Nungshiba pamuba thawaina khoidajaba mabu ubada karigi nakshinjaba ngamdabano. Karigi mipairi warok chawba thamoini karigi kalli nungi murtigum. Kelvin su hanadi urudabani aduba hojikti bed mathaktuda mana ukiba miyoi ama famduna bed aduda ngabui karibu leibada ure. Aibe changshinduna Ichan, tabro. Miranda ngehak uirubani mama shutum thaduna leirammi. Mamit fagli hagatuna. Kari, kana, aibo. Mani Ichan khalibada. Ai Kelvin noi chega mamang da thingnabado. Oh, ningsingi kaure. Aduda dadi kailige. To be thangnarise aikhoi ne aduga sida lebiba nupi masase mashina ichanupi mamine thobisa gawe ada noi che hodi ude leitro kuire ne aishu thingnadaba
Noi chedi kei tauri. Baba hoidi kram tauri. Mamana kei hoi ningamdabano. Miranda ngasaidagi awabagi mikup khardi kaurabani. Maki maithongi sakpham khajik hanjinduna. Aikhoidi hanaga manadre. Baba su lekidre. Chahi ahumuki mamangda bomb blast amadi lekidre. Mama su hoji layong khangdana nariba asini. Chichedi haraga tumina laikhre. Miranda du ayengba amadi yengduna. Kelvin su karine haina ontoktuna yengi. Adubu ure sanarembi makutta hidakra leiduna halakpadu. Shanarembi. Kelvin di sanarembi bu yengduna leiri. Hospital oirabasu mafamdudi ward oibana mi khradi langi. Adubu Kelvin ki mamit anida sanarembi khaktama uri. Sanarembi shu Kelvin budi kauningi. Magi wasakili punna kanbana Kelvin bu yegnabani khalibani. Adubu miyeba ma oina magi manakta laklibi atithini haiduna kawi. Nungairiba natra? Nungairi haba tawani. Miranda na marak thatuna. Chiche, ai thamalambagi manakta leiruge. Chiche ngihak leiramu sida. Airamduna thokri. Kelvin na makhadana. Nangdi kamdori, nungairiba natra? Nangdi aigi pakhum piramdana chatkibani. Aidi nangi mamal naitruba thamoiduna wangliba pakhum kaya pigi khankibani. Adubu nangdi ngihakta ngaibiko. Sanarembi, nang aigi nakta amuta laktiba yadre. Nang yaragadi athubuda lakpa yagadre yengbiyo. Aishu aigi achunba khara leibana thadoku yadre. Aigi request asimatangdi yabiyo. Soidana lakbiyo. Phone dagi haripani. Ahoy, ai soidana laksage. Ngihak ngaibiramo. Ai thamjarage. Kelvin da mu onsinduna. Kona mu oi sanarse. Ngasigidi matang ama chadre. Haiduna call adu fattawi. Hello, amta chambiro angangsu. Ai chattaba yadraba thabak ama leiri. Mama ga ngihak leminaramba yagadaba natro. Oi, yani, ai changlage. Sanarembi tumina tumduna leiriba mamagi makhung soktuna laibak ahum lakatuna mamadagi mangol asibar ni cheriba haibaduni. Kelvin di tauriba maungduda ngakpushi fawi chingnabasu fawi. Adubu adumagi yengduna leiri. Miyoibagi punsi awaba nungaibana yongduna shembani. Taibang mapu mahakna nungaiduna talayo haibadi miyoy kudimak piribani. Adubu nungaiba haibagi wahanto khangkhidra khanna hinglibani. Awaba magi mathakta awaba kayana punduna hinglibani Sanarembigi mafamdadi. Ahukhiba chahi khara sidagi munduna pubikhrabra. Malamba amadi Miranda mamagi manakta changduna tumina famdi. Kelvin su masagi mathau kaukthokduna mathau amagum hospital da leiri. Kelvin ngihak tumina famlaba matung haugatuna hospital dagi thokri. Mane sunaduna leiribadu hana yengamdana thokri. Yum yorduna machi tampa amadi mama gaintri macha halapa ngairambani. Kelvin mathanta halapadu ubada mamana. Ibungo, kidaure, nathanda laisibo. Kidaurage, nanena kamai daure. Nachanupidadi kari haramle. Chak isingna kamaina tawano. Kelvin karishu khumde tumina changlai. Mama na pakhatna haripani. Kidaurage, ayushe bungo. Karigino tumina leisibo. Tamphasu mopagi manakta changsinduna. Ibungo, kidaurage, karishu khumdrade. Gaintrina oiroi khanduna karishu hangludre. Kelvin su tumina changkhre. Nungthilki pung ahum makhairam taba matamni. School hour, office hour loiba matamdani. Abhijitchu office halakpa matamdani. Lambigi mataida mayana gari yadaduna lepadu uraduna. Abhijitna sangsinduna lepaga lei.
ꯃꯌꯥꯁꯨ ꯑꯕꯤꯖꯤꯠꯅ ꯁꯨꯝ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯕꯗꯨꯗ ꯍꯩ ꯁꯣꯅꯣ ꯀꯩꯅꯣ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯌꯦꯡꯕꯤꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯁꯨꯝ ꯂꯦꯞꯄꯒ ꯌꯦꯡ ꯂꯩꯁꯦ ꯉꯥꯎꯔꯕꯣ ꯑꯦ ꯑꯩꯅ ꯂꯥꯟꯕ ꯇꯥꯗꯣꯏꯔꯥ ꯁꯣꯅꯣ ꯑꯩꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯒꯥꯔꯤ ꯁꯣꯅꯣꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯦ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯄꯗꯨ ꯑꯩꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯒꯦ ꯑꯣꯐꯤꯁ ꯆꯠꯄꯗ ꯃꯑꯣꯡ ꯌꯦꯡꯁꯦ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤ ꯅꯪꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯑꯣꯡꯗꯀꯣ ꯑꯩꯅ ꯃꯅꯤꯡꯗꯒ ꯇꯣꯡꯉꯒ ꯑꯕꯤꯖꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯃꯁꯛꯁꯤꯒ ꯀꯩꯕꯨ ꯊꯣꯛꯆꯩꯅ ꯇꯧꯏꯅꯣ ꯍꯣ ꯅꯇꯨ ꯊꯣꯛꯇꯧꯔꯤꯕ ꯑꯩ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯌꯦꯡꯕ ꯌꯥꯗꯕ ꯊꯧꯗꯕꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯑꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪ ꯒꯥꯔꯤꯁꯦ ꯋꯥꯛꯁꯣꯞꯇ ꯊꯅꯝꯃꯣ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯒꯦ ꯑꯗꯣ ꯑꯕꯤꯖꯤꯠ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯕ꯭ꯔꯁ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣꯗꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯕꯤꯖꯤꯠ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯝꯕꯅꯤ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯏ ꯉꯥꯏꯈꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯃꯤꯗꯣ ꯂꯧꯊꯣꯛꯑꯣ